Manipur Top Channel dagi video amta update tawjage ngasi ayuk fongbasi fongda January gi tang mangada Licypriya Kangujam Malemgi Angnakpa Angang chama khangatpada yawre sahi nipal khakta ngai ribi maitei masa Indian climate activist Licypriya Kangujam Malemgi top Angnakpa Angang chama khangatpagi manungda yawre mahakna climate change ki lawriba Malemgi thaudangbu singthaduna khalakpa aduda yaorakpane makbu khangatpa asida yaorakpagi damak Nobel Peace Prize laureate Licypriya amadi Pondicherry Lieutenant Governor Kiran Bedina New Delhi da hawkiba January gi ahumda Global South Prodigy Award 2020 piduna ikai khomnabu utkre Licypriya na masagi sahi taru khakta ngairingai matamdagi Malemgi lusingba kayada climate change thengnanaba thabak athubada laukhatnaba tanduna lakhi mahakna makhoigi tungi punsibu honglakliba aying asa asidagi kanjanaba amadi Malem asibu kannanaba haiduna India amadi prithibigi lebak khudingmakta climate change law satnanaba honaduna lakhi ikui kuidringai desu PM Modi da climate change pu compulsory subject ama oine school curriculum da yahonanaba haiduna dabi tawduna lakli aduga mahairoi khudimakna sahi amada yamdrabada utara thadrabadi exam pass tawdanaba haiduna law ama semnaba taksinki climate law laibak asida satnaraba hena accountability lehenbata natana lairaba amadi awa ana taraba million kya bu kanaba pibangamane masagi sahi naujarabasu mahakna air pollution thengnanaba Sukifu kauba symbolic device ama puthokuna miyam da kanaba pidi amadi haukiba sahi anirom sida mahakna miyoi lising kayagi khongchat singlu singduna Malemgi lebak kunga mathoi henbada sangsinkhre loinana landslide flood earthquake sina singba kayagi awaba taraba miyoi kyabu unaduna mateng pangle mahakna haukiba thada Madrid Spain da pangthokhiba United Nations Climate Conference 2019 COP25 ta Malemgi lusingba singda wangangduna athubada climate change thengnanaba thabak laukhatnaba taksinki Sweden gi maming lairaba climate activist Greta Thunberg punna leminaduna mahakna India da climate law satnagadabani haina Malemgi miyamda lauduna khanganki mahaki climate ki thabak singna mahak February gi English singni tarama pandagi school drop out student ama haibadu oiki mahakna Madrid ta hai aina ngasisu hairi madudi India gi parliament ta climate law athuba matamda pass tawduna aikoi gi tungi future kannabagi damak thabak haugadabane samudra gi ising imai asum wangkhalakle Malem asisu saba asum hengalagle makhoi haujik thabak paikhat kadabane mahakna award phanglaba matungda media singda haiki aigi tauriba thabak khara asibu sakhang biduna mana asi pibirakpa nungaijai adubu mana asi aine prithibigi climate change thengnanaba hotnariba angang nahasina kathoksare rajniti wala sing amadi aikhoigi lusingba singna tauriba thabak asi peningai oide makhoina tauriba sing asi ayambana mamingi khaktane aidi tungi punsigi lanthengna maram aduna lanthengnaribane mahakna makhata na hai aikhoi Malemgi lusingba singda pressure hena piragane climate change asi kanamatana hitokpa yaroi natrabadi haurakliba nasana susingna nakhoibu ngakpiba ngamoi haujik thokliba Australia da bushfire amadi Delhi air pollution asi mayek lalaba kibagi masak oiraba climate change na thokaliba masak aduni United Nations ki makau oiriba Secretary General Antonio Guterres su Licypriya bu mahakna tauriba thabaksing asibu sakhangba oina Twitter da thagatpa phongdokhe mahakna hai Licypriya na ngasigi Malemda tungidamak lusingba singna tawgadaba asi karino haibadu ningsinghali amadi makhoigi damaktani aikhoina ngasi climate change asibu lanthengna phamthoi haina phongdokhe Greta Thunberg tigi hauraga Licypriya gumba kayana punna lingjal manana climate change asibu thengnanaba thabak paikhatlu haiduna Malemgi lusingba kayada lauduna lakli India government su fossil fuel amadi coal sizinaba hanthanaba ngasi fawbada thausil amata laitre kanna hotnaba mathuk tare Pondicherry gi Lieutenant Governor Kiran Bedina hai madudi angang chama asi diamond gi masakni afaba kayadagi fare haina khangatlabane makhoibu akhoina lamjim lam takpiba lep loidabane makhoi sing asina Malem asibu anobo mapo ama semgadoribane makhoi gi tungi Nobel laureate ngaktane Nobel Peace Prize laureate Licypriya hai asiguma thauram asina angangsing asi yamna maru oi amadi tungi lusingba ngakta sungsoi soidana oirakani haibagi sakthokchaba adu Malemgi mipum khudingda phawale future asi makhoigi makhutta lei makhoibu sakhangbiba haibasi tangai fadraba thabakne maram asina afaba angang sam asi Malemdagi thi humduna khangatlibane thauram asida Malemgi fauraba DJ artist Erika Arma Babulu Tando of Ghana digi hauraga India youngest climate activist Licypriya Kangujamna mana asi lokhi
KIATN KISS founder and MP Asayuta Samantha Dr. K Abdul Ghani GCPA gi co-founder Prasanta Pandena Licypriya bu thakat pa phungdoki hain su pa osina makhatana pali du me am pablo su ki bior su ngak pigini